may hopes na mayambu ikaw na khoiramjari aisi yum narang yokshile narang yorokpadagi ngasise kamai tawgeda hoi yaksangga toramdabje adugi matik yam hena phai kari marangino hai kana nasagi yaksang tawbadagi khoida thoiba khoida sizinariba budget adaidi angang nubina mayang lamdagi lakpa abera adaidi nim powder sizinaraga mai mitaidana taisanna kotana adaidi mama mapa hojik manipurgi sentoksida mama mapa leijadaba paisa paijadaba ngadi yaksangga yawang ngamjadaba haidare sigum mayamje tingibase yamna akhoi manipurda leiriba akhoi sinau adaidi thobasingna handaki saisidi kano yaksangji tawroidamni tawba yaroi kholoi hanade ju ningon jakoba keke loina tingigo samai tawdana sum akhoi machang oiba kumai harau amani khatang leiridana si khatang tawba natana atopa yaksangni aduni adani gan tawraga samaina ata angang aisi matam manghanba adaidi keno tawhanba paisa wastage sading koi manipurda industry matik chana leitaba resigumba mayamse uba kanda hena koida hena sum wasalakpa sumna lekha sum ta thorakpa adugi mogong sum urakpanina handaki yaksang toramdabse tasengna har kanda yamna nungai ni yam phajai samaina tawdana mingise hena gyan taba afaba manipur gi samasama hena matik magul leiba hena honaba kanba state nama ohen bhaibase akhoi gi thodang aduna akhoi hena afaba sidagi hena phaba leitre haina ai thamjaningi hoi school da numit mangani suti thai masida oja singna project wa kai pibi yaktana daidi angang ai like pa dabdu su syllabus tu bas oina sasalaga hena like pa nabagi tawbirakpasi su hena phaiyena ai wakhanai thamjage masi hairaga chum ai video angang aina sanaba khotpa kamai tawe dei kamai leiri haibado dum ai mathang sum ucherke hoi nahangai di sum ka manung de leiba boring chuibuko boring chura wa sum ngange ado hojikti mapanda khara thoklaga kaino mapan gi session so hawa nung se su uraga hena nungayo haibadu uibuko ana mayam yengji mathang sum ai wari tawjarke dagidi nupi meyam su kaino ha kanda matam manghanna na sagi yumda suga do thabak si su dabida asa duni thongan mi chatpa yengdogi daidi khoi abe tainabaga yeng dana khotana mora thara phamdana thabak su dana numi manga ni jum matam manghan mado hantakti kaino ha kanda labukta thabak suba daidi keno tawba daidi kan hona dana injang napi thadana hangiba suti leiriba dai suti thariba ichino mayam ji su kaino office ki kai gi thari mayam ji thabak su dawgi ama tawdogi hona dana hingon samban hona dana tawbaje adugi mati gi yengbada tina nungaibako asengbai khamba samaina sahi khudingi tawramba taragadi mamang sahi do ado handakti akhoisu afaba mayon amada afaba khunai amada porkpagi ko hena nungaibado oi ana lau singu bo oiro ada yaksangni lau thaba lau hungadoba asi yaksangni na hundabasu yaune ne ado handakti kaino lau singa dai injang na pi hingon gi songiba ko thokoliba mayam je loi sengtoktana kaino he numi mangani suti leika kansida adu kimati kanai haidare asengba samaina sei khudingi tawbiramba taadi hena phagani sigumba khoigi hoi Hindu dharma da haiba base tawba nate yaksang tawde moi tawjabadi taw akhoi Hindu dharma chalakpa sunati aduna akhoi masigumba yaksang kumai se tawdanaba khangamjari myam hena nungai tawkande lakpa kanda yengba kanda ado mapangi situation adaidi keno su ai sum yenganjarke yam nungai sem angang haise hoji yaksang am yaudreba generation je change tawre hojikti amu angang je thabak suba hore asi nasaina kai hadare thongan thoga abetai dogi papa abel lebiyo na torne bako ado ngasi di to ma thawak suba hayallabane khoina hadaki yaksanga amda thondrabani yaksanga tawdrabani na ko sumba thawak sura an suraga tala charga leinabagi yo karani paira thawak suba hore angang bauta napi ingona bi senge daidi khajalle hawai nunga khajallani daidi dum nungani kani hawai la sampura wai do thado je ma yana tanade yaksangna paisa mangan ba daidi angang nugi
ꯉꯥꯎꯗꯅ ꯆꯥꯗꯅ ꯂꯥꯡꯗꯅ ꯇꯧꯕ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯂꯦꯞꯄꯒ